ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀ꯭ꯔꯦꯀ꯭ꯔꯦꯀꯦ ꯀꯦ ꯂꯥꯡꯃꯥꯏ ꯅꯤꯡꯊꯧ ꯋꯥꯊꯧꯕ, ꯄꯨꯔꯨꯝ ꯅꯋꯥ ꯁꯣꯏꯁꯦꯟꯕ, ꯂꯣꯌꯨꯝ ꯊꯥꯒꯨꯝ ꯍꯨꯌꯦꯟꯕ, ꯅꯍꯥꯗꯦ꯫ ꯃꯉꯥꯡ ꯂꯥꯏꯅ ꯇꯣꯡꯂꯤ ꯃꯉꯥꯡꯂꯤ, ꯍꯨꯏꯅ ꯌꯦꯟꯅ ꯁꯣꯛꯀꯅꯤ ꯍꯥꯏꯍꯩ꯫ ꯀꯣꯔꯧꯅ ꯁꯤꯡꯈꯩ ꯍꯨꯜꯂꯛꯂꯤ, ꯂꯣꯛꯇꯥꯛ ꯄꯣꯝꯕꯤꯆꯥ ꯎꯊꯨꯝꯁꯨ ꯌꯥꯀꯥꯏ ꯏꯁꯩ ꯁꯛꯈꯤꯕ ꯃꯀꯨꯏꯔꯦ꯫ ꯂꯥꯡꯃꯥꯏ ꯍꯥꯏꯅ ꯈꯪꯅꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯃ ꯄꯣꯏꯔꯩ ꯇꯥꯝꯅ ꯂꯣꯏꯕꯤꯁꯤꯡꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯂꯩꯔꯝꯕꯣꯏꯔꯦ꯫ ꯂꯥꯡꯃꯥꯏ ꯀꯥꯡꯂꯨꯞ ꯆꯥꯎꯕꯣꯏꯔꯦ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕꯅ ꯄꯥꯟꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅ ꯄꯥꯊꯥꯡ ꯄꯨꯊꯥꯡꯈꯣꯛꯇꯒꯤ ꯍꯧꯔꯛꯏ꯫ ꯃꯄꯥꯝ ꯂꯝꯗꯝꯅ ꯃꯣꯏꯔꯥꯡꯅꯤ ꯍꯥꯏ ꯀꯨꯏꯔꯦ ꯃꯥꯅ ꯃꯄꯥꯝ ꯊꯧꯗꯨ ꯌꯨꯝꯗ ꯀꯨꯝꯈꯤꯗꯕ꯫ ꯃꯆꯥ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯑꯗꯨꯅ ꯑꯉꯥꯡ ꯅꯋꯥ ꯃꯇꯝ ꯑꯣꯏꯔꯤꯉꯩꯗ ꯃꯔꯛ ꯃꯔꯛ ꯍꯦꯛ ꯍꯦꯛ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯅꯨꯁꯨ ꯆꯥꯎꯕ ꯀꯥꯡꯗꯣꯡ ꯐꯥꯔꯦ꯫ ꯁꯝꯂꯥꯡ ꯏꯁꯨ ꯇꯥꯔꯦ, ꯁꯛꯅꯒ ꯍꯦꯟꯕꯅꯦ꯫ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯃꯥꯒꯤ ꯃꯊꯃꯣꯏꯗꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯁꯤꯗꯒꯤ ꯈꯟꯕꯗ ꯄꯥꯏ ꯃꯈꯩꯅ ꯋꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯦ꯫ ꯀꯣꯔꯧꯅꯣꯡ ꯑꯁꯤꯗꯅꯤ ꯄꯂꯦ ꯃꯃꯥ ꯑꯣꯏꯕꯤ ꯃꯥꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯥꯕꯨ ꯀꯧꯖꯩ꯫ ꯄꯦꯃꯥ, ꯏꯃꯥꯒꯤ ꯂꯩꯍꯥꯎꯅꯨ, ꯍꯩ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯒꯤꯅꯦ ꯅꯪꯕꯣ? ꯃꯆꯥꯕꯨ ꯀꯧꯏ ꯌꯨꯝꯂꯣꯟꯅꯕꯗꯒꯤ ꯇꯦꯅꯨ ꯍꯥꯏꯕꯤ ꯁꯛꯇꯥꯊꯤ ꯃꯈꯣꯜ ꯈꯣꯟꯖꯦꯜ ꯐꯨꯋꯥꯎꯅꯕꯤ ꯃꯥꯅ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯔꯥꯡꯇꯣꯟ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯅꯨꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯃꯍꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯈꯨꯜ ꯑꯁꯦ ꯃꯥꯅ ꯀꯔꯤ ꯑꯣꯏꯅ ꯈꯟꯕꯅꯣ? ꯃꯥꯒꯤ ꯃꯇꯧꯁꯦ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯌꯦꯡꯊꯣꯛꯏ, ꯑꯗꯨꯒ ꯏꯆꯦ, ꯑꯩꯒꯤ ꯏꯆꯥꯅꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯏꯁ, ꯌꯋꯥ ꯃꯁꯛ ꯈꯪꯗ ꯁꯥꯕ ꯂꯩꯔꯥꯡꯇꯣꯟ, ꯅꯆꯥꯅ ꯆꯠꯍꯩꯕꯕꯨ ꯄꯂꯦ ꯃꯃꯥ ꯑꯣꯏꯕꯤ ꯅꯪꯅ ꯃꯈꯪ ꯍꯩꯗꯦ ꯍꯥꯏꯕꯔꯅꯦ? ꯏꯆꯦ, ꯑꯩꯕꯨ ꯀꯔꯤ ꯋꯥꯈꯜ ꯆꯣꯏꯔꯣꯝ ꯊꯥꯡꯂꯤ? ꯀꯔꯤꯅꯣ ꯃꯌꯦꯛ ꯍꯦꯛꯇ ꯇꯥꯛꯎꯅꯤ꯫ ꯂꯝꯗꯝ ꯑꯁꯦ ꯂꯥꯡꯃꯥꯏꯅꯤ, ꯑꯗꯨꯒ ꯅꯪꯅ ꯀꯦꯒꯦ ꯅꯤꯡꯉꯣꯜ꯫ ꯂꯥꯡꯃꯥꯏ ꯍꯥꯏꯕ ꯂꯝꯗꯝꯕꯨ ꯀꯣꯜꯂꯤꯕ ꯂꯥꯡꯃꯥꯏ ꯅꯤꯡꯊꯧ ꯑꯁꯦ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯕ ꯅꯪꯁꯨ ꯍꯥꯟꯅꯅ ꯁꯣꯏꯗꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯅꯍꯥꯛꯊ ꯀꯔꯤ ꯊꯣꯛꯈꯤ? ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯕ ꯋꯥꯗꯣ ꯇꯣꯂꯣꯝꯕꯅ ꯈꯛ ꯊꯧꯁꯥꯈꯤꯗꯕꯅꯤ꯫ ꯇꯦꯅꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯑꯃ ꯃꯇꯝ ꯑꯁꯤꯗ ꯍꯦꯛ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯁꯤꯗ ꯂꯩꯔꯥꯡꯇꯣꯟ ꯃꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯄꯨꯛꯅꯤꯡ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯈꯨꯜ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯁꯠꯍꯩꯗꯕ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯍꯩ ꯂꯤꯆꯠ ꯐꯗꯦ꯫ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯂꯥꯡꯃꯥꯏ ꯄꯤꯕꯥ ꯑꯃꯠꯇꯅ ꯑꯇꯣꯞꯄ ꯂꯝꯗꯝꯗꯒꯤ ꯆꯅꯨꯔꯥ ꯑꯃꯠꯇ ꯃꯥꯒꯤ ꯇꯥꯂꯣꯏꯁꯤꯡꯗ ꯆꯟꯅꯕ ꯂꯧꯅ ꯐꯗꯦ꯫ ꯑꯗꯨꯒ ꯂꯥꯡꯃꯥꯏ ꯅꯤꯡꯉꯣꯜ ꯑꯃꯠꯇꯅꯁꯨ ꯑꯇꯣꯞꯄ ꯄꯣꯏꯔꯩ ꯑꯃꯗ ꯁꯥꯒꯩ ꯑꯣꯟꯅ ꯐꯗꯦ꯫ ꯃꯁꯤꯒꯤ ꯆꯠꯅ ꯂꯤꯛꯂꯝ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯇꯣꯂꯣꯝꯕꯅ ꯂꯦꯞꯈꯤ꯫ ꯂꯩꯔꯥꯡꯇꯣꯟꯒ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯆꯤꯉꯨ ꯃꯥꯒꯤ ꯅꯣꯡꯗꯝꯗꯤ ꯆꯤꯉꯨ ꯂꯤꯛꯂꯝ ꯀꯥꯏꯕꯒꯤ ꯇꯣꯂꯣꯝꯕ ꯅꯧꯅ ꯄꯨꯟꯁꯤ ꯀꯦꯝꯈꯤ꯫ ꯂꯩꯔꯥꯡꯇꯣꯟꯅ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯍꯧꯈꯤꯕꯅꯤ꯫ ꯇꯦꯅꯨꯅ ꯍꯥꯏ, ꯆꯤꯉꯨ ꯃꯥꯕꯨ ꯊꯧꯁꯥꯗꯕ ꯈꯛ ꯇꯧꯒꯅꯨ꯫ ꯍꯌꯦꯡ ꯇꯨꯡꯗ ꯑꯋꯥ ꯇꯦꯛꯆꯥꯛ ꯅꯪꯒꯅꯤ꯫ ꯅꯐꯝꯂꯥꯡꯗ ꯊꯦꯡꯅꯈ꯭ꯔꯕ ꯊꯧꯗꯧꯅꯤ꯫ ꯃꯤꯇꯥꯡꯕꯤꯒꯨꯝ ꯅꯥꯄꯪꯕꯤꯒꯨꯝ ꯈꯪꯗ ꯎꯗ ꯁꯥꯅ ꯀꯔꯤꯒꯤꯅꯣ ꯃꯔꯩꯕ? ꯏꯆꯦ, ꯅꯅꯥꯎ ꯑꯩ ꯋꯥꯈꯜ ꯇꯥꯖꯔꯤ꯫ ꯏꯆꯥ ꯂꯥꯡꯂꯦꯟꯒꯤ ꯄꯥꯏꯃ ꯄꯤꯕꯨꯛꯄꯨꯁꯨ ꯊꯦꯝꯖꯤꯟꯕꯤꯒꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯕꯅꯤꯀꯣ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯏꯆꯥ ꯂꯩꯍꯥꯎꯅꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯈꯣꯏꯁꯨ꯫ ꯃꯍꯥꯛꯀ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯄꯥꯈꯪꯒ ꯅꯨꯡꯁꯤ ꯂꯧꯆꯥꯟꯅꯕꯁꯦ ꯐꯠꯇꯦ ꯇꯧꯍꯩꯗꯦ꯫ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯇꯦꯛꯆꯥꯛ ꯅꯪꯒꯅꯤ꯫ ꯏꯆꯦ ꯈꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯃꯥ ꯏꯆꯥꯅ ꯍꯤꯡꯕ ꯉꯝꯖꯕꯅꯤ꯫ ꯃꯃꯥ ꯑꯩꯅ ꯏꯆꯥꯕꯨ ꯁꯦꯝꯗꯣꯛꯆꯒꯦ꯫ ꯍꯥꯏꯍꯧꯔꯤꯁꯤꯅꯤꯀꯣ ꯂꯩꯔꯥꯡꯇꯣꯟ, ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯆꯅꯤ꯫ ꯆꯦꯛꯁꯤꯟꯋꯥꯅꯤ ꯍꯥꯏꯕꯤꯔꯤꯕ꯫ ꯑꯁꯨꯝꯅ ꯌꯋꯥ ꯄꯥꯎꯁꯥꯅꯔꯝꯂꯒ ꯇꯦꯅꯨ ꯃꯌꯨꯝꯂꯣꯝꯗ ꯁꯃꯥꯏ ꯂꯩꯈ꯭ꯔꯦ꯫ ꯂꯩꯔꯥꯡꯇꯣꯟ ꯁꯣꯔ ꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩꯒꯤ ꯏꯆꯥ ꯏꯃꯣꯝꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯇꯧꯒꯅꯨ ꯍꯥꯏꯅ ꯃꯃꯥ ꯑꯩꯅ ꯁꯤꯡꯒꯣꯏꯕꯁꯨ ꯃꯍꯥꯛꯅ ꯊꯧꯁꯥꯗꯕ꯫ ꯍꯥꯏꯕ ꯇꯥꯔꯦꯗꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥ ꯃꯥ ꯀꯔꯤꯒꯤ ꯀꯥꯎꯔꯤ? ꯅꯤꯡꯊꯦꯝꯕ ꯁꯛꯇꯁꯨꯗ ꯋꯥꯠꯇꯕ ꯃꯁꯥ ꯐꯕ ꯄꯥꯈꯪ ꯑꯃꯈꯛꯅꯤ꯫ ꯂꯩꯍꯥꯎꯅꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯝ ꯈꯦꯠꯅꯩ, ꯑꯗꯨꯕꯨ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯌꯧꯈ꯭ꯔꯦ꯫ ꯆꯤꯡꯌꯥ ꯅꯛꯅ ꯁꯥꯠꯄꯤ ꯂꯩꯔꯥꯡꯅꯨꯔꯥ ꯈꯨꯗꯣꯡ ꯃꯥꯕꯨ ꯄꯥꯈꯪꯒꯤ ꯈꯨꯠꯅ ꯅꯨꯔꯥ ꯃꯥꯒꯤ ꯌꯦꯠꯀꯤ ꯅꯥꯞꯄꯗ ꯊꯦꯠ ꯃꯤꯠꯂꯨ ꯑꯅꯤꯅ ꯃꯤꯠꯌꯦꯡꯅꯅ ꯍꯥꯏꯔꯩ,
Sanawo Pema Langolanday anida Pakhang thamoyna nangbu thaba khak lairoi ko Oiribada nangna nongalamday sajik thaba Ngangani tanagani aina thazako Mapoksida nangbu thingnazaba Pakhang yamje laibakse kayadadi phakrabado Nura magi unbisu nunghikna na pakhumjai Ibong laibak thibi mapokni Palem imana sakthung phithungna nawyok pibana jati Ningol kada yengbada awatpagi awatpa ngaktani Pumnamak watlabasu nangi samjirina sum adumatadi pakhangaina lairikai watlankraroi Sinkrani adumak nangi yetki napada Ibong adu lehawno aina taba paw ama lei Kari pawbuno Nakoi langmai kanglukta Kari laigi thaupangi Namong bahay bara karino Maset makay oy na mataray Masibu kaino Ibong Ningol ay nakwazaba yawam asu marayto Hayuda na madudi Asyang mani lehawno Sa analiklam kanglaba Nupi magi thamoy ni heno wazaba wapam amasu marayzay Manahay Lai hagdagdag yaw na Langmay masa amat na Ato palangga Saraw marong na bayade hay Kanana singkoy bayawara Hainay ahalaman singna Ay pupopi palemdo Kege ningol ni Chingulay giligla mabot hausade Haibagi jera oyna Ay pupopo pantawdo Nauna amangay tong kumki Asigumo wayel asida Langmay laysa amatana Ato palamdam gi pakhangamata Tangmoy mari laynade Nuzamagi nungay daw pagdam asida Ningtemba na kariso kanda basado na kumi Adugi oire Nang nuwa basabadi Ay di kariso kandi Kariso daw rin Taibang pala sibu sembiriba Jingu mabu Jit thago na si Isabi Lehaw no Numit tasin tre Lehaw no na sakumda Tarasak langli Layrang ton Mabuk ning da laybo wado Masanupigi mapam na hayrage hay na kando na Takumda sangdo na hayray Imagi lang len, yengoy, ima nga sidi, isa da wakra haigi. Ima, isa sawa sare pare haiba, ima kangi. Adubo ni pema, lamdam asigi sa naliglam butukay do na, kay daw nungda, nakong haynat hangi kanganu ko. Palem, namaingon na tari ba awabasi, ima nang warili do na, nang sukhang liban na tara. Langmay ning thaw mabu, singnarupagi, namaisi, Naung nalukra oy hobani Asigumba teksak Isagi mapamda khak na nga ningdi Magi pugningi wabu khangbireba mamana Hayrakli wapam aduda Lehawno na tapna kumi Ima Natsagi unbi thamoy na Pakhang mabu jet na nungsikre Matabulay ni oykre Madu yade ni pema Mina tilang sinakini Isagi khongpamdo Thuna hando Ima Thangsin kraba khong thang asibu Karam na di handok lugani Ningol ay gitamoy na Pakhang mabu kay na nungsiruri Koy daruri Ay tagilip na gadawa mabu karigi Ay namiray pamtokpagi Nang Langmay ning tawki dabra Karigi singu mabu Kung gaw nage hay na nang nakanbra Adam nakanba na jadi Munkraba kayom gumbani Masagi wa asli layrang ton Makon konzel ado karakan katna Hey Haibi indabi mapan thokano Namalo krabi aibu Ikay segoy lang na matabag Nang kaitong nungdat awgano Tamoy gi kay nung naphaw ki ba nungsiba Layrang marata bagum takraba nungsiba amabu Karam na di hongdok luning Ngawi hay na mapayren gi nungsit manasu Kumlang ama situ nasu Mami ama to hongdok pangambahong na di Mahatani maral uy zagadaba Palem Layrang layrong tana Jinguma ki mapamda Thawni zaraga loyri Haisabada yadaba Jinguma ki mapamda kari lay Hay lamkit no Hayriba sini Nama ini yadi hayba tabagda Nang ne nang Makhata na tawge hay nakakhan gano ko Nupaduga amukha na nang Unaba yararoy Awuba lang may masa kaya na Sinpag hay nasak na bahawraba ni Mina konggoy na jingay Nasana wakal tazaw hay Asum na hiram laga layrang ton mapalom da thoki Masanupi asibu mani yam na nugsizay Masanupi gi mapamda Akan muway amata mahak na kak hayrakiba natri Adubo handaki matang asida Mahak na masanupi asibu nungsiriba ni hayduna
ꯌꯥꯋꯥ ꯑꯀꯟꯕ ꯑꯃꯠꯇ ꯍꯥꯏꯗꯅ ꯂꯩꯊꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯐꯠꯇꯅꯨꯡꯗ ꯁꯣꯏꯗꯅ ꯅꯪꯂꯛꯄ ꯁꯣꯏꯔꯣꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯕꯅꯤ꯫ ꯂꯩꯍꯥꯎꯅꯨ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯈ꯭ꯔꯕ ꯊꯃꯣꯏ ꯑꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯗꯣꯛꯀꯅꯤ? ꯆꯦꯟꯊꯈ꯭ꯔꯕ ꯏꯆꯦꯜ ꯑꯃꯨꯛ ꯍꯟꯒꯠꯅ ꯆꯦꯟꯕ ꯍꯧꯅꯗꯦ꯫ ꯅꯤꯡꯉꯣꯜ ꯑꯩꯗꯤ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯡꯃꯥꯏ ꯅꯤꯡꯊꯧ ꯃꯥꯕꯨ ꯄꯟꯗꯨꯅ ꯁꯥꯔꯤ ꯄꯟꯗꯨꯝ ꯂꯣꯝꯈ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯄꯥꯃꯨ ꯃꯥꯕꯨꯗꯤ ꯈꯛ ꯊꯥꯔꯣꯏꯀꯣ꯫ ꯅꯨꯄꯤꯖꯥ ꯑꯣꯏꯔꯕꯁꯨ ꯅꯤꯡꯈꯤꯕ ꯍꯣꯡꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ꯫ ꯅꯤꯡꯖꯈ꯭ꯔꯦ ꯃꯥꯇꯒꯤ ꯃꯍꯥꯛ ꯑꯣꯏꯖꯒꯦ ꯍꯥꯏꯅ꯫ ꯆꯤꯡꯉꯨ ꯈꯨꯌꯥꯈꯥꯗ ꯂꯩꯔꯥꯡ ꯂꯩꯔꯣꯡ ꯀꯠꯇꯨꯅ ꯁꯥꯔꯤ ꯄꯟꯗꯣꯝ ꯂꯣꯝꯈ꯭ꯔꯕꯅꯤ꯫ ꯅꯣꯡꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯉꯁꯤꯁꯨ ꯑꯃꯨꯛ ꯂꯩꯍꯥꯎꯅꯨ ꯑꯁꯦꯡꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯈꯨꯠꯇ ꯂꯩ ꯌꯥꯎꯕ ꯌꯦꯟꯗꯥꯏ ꯄꯣꯂꯥꯡ ꯑꯃ ꯌꯥꯟꯗꯨꯅ ꯂꯥꯡꯃꯥꯏ ꯅꯤꯡꯊꯧꯃꯥꯒꯤ ꯃꯁꯥꯏꯒꯣꯜ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯆꯠꯂꯤꯕ ꯏꯕꯨꯙꯧ ꯃꯥꯒꯤ ꯃꯁꯥꯏꯒꯣꯜ ꯌꯧꯔꯕꯗ ꯃꯈꯣꯏꯌꯥꯗ ꯈꯨꯔꯨ ꯂꯩꯇꯥꯅ ꯇꯨꯗꯨꯅ ꯃꯥꯅ ꯄꯨꯖꯔꯛꯄ ꯂꯩꯔꯥꯡ ꯂꯩꯁꯨ ꯑꯍꯦꯟꯕ, ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯣꯡꯖꯨꯝꯄꯥꯜ, ꯀꯗꯥꯝꯕꯗꯤ ꯂꯩꯅꯨꯡꯁꯤ ꯃꯥꯕꯨ ꯀꯠꯆ, ꯈꯨꯕꯥꯛ ꯆꯥꯡꯖꯧ ꯇꯔꯥꯂꯣꯟ ꯎꯟꯕꯤ ꯁꯦꯠꯅ ꯊꯧꯅꯤꯖꯩ꯫ ꯏꯄꯥ ꯏꯕꯨꯡꯉꯣ ꯂꯥꯏꯅꯤꯡꯊꯧ, ꯅꯃꯝ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯑꯩꯅ ꯎꯟꯕꯤ ꯁꯦꯞꯇꯅ ꯅꯤꯡꯖꯔꯤꯕ ꯄꯥꯃꯨ ꯃꯥꯒ ꯋꯥꯏꯊꯨꯡꯅꯖꯒꯦ ꯈꯟꯖꯔꯤꯕꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯪꯐꯥꯎꯅꯍꯟꯕꯤꯌꯨꯀꯣ꯫ ꯊꯋꯥꯏ ꯑꯁꯤ ꯃꯥꯒꯤꯗꯃꯛ ꯊꯥꯔꯕꯁꯨ ꯄꯥꯝꯃꯨꯈ꯭ꯔꯔꯣꯏ꯫ ꯃꯄꯨ ꯏꯕꯨꯡꯉꯣ ꯅꯁꯨꯕꯨ ꯊꯧꯖꯥꯟꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯊꯧꯅꯤ ꯄꯔꯩ ꯁꯦꯠꯂꯨꯔꯕ ꯇꯨꯡ ꯆꯤꯡꯉꯨ ꯂꯩꯀꯣꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ꯫ ꯃꯁꯤꯗ ꯂꯝꯕꯤꯗ ꯂꯝꯈꯥꯡꯗ ꯀꯣꯡꯌꯥꯝꯕ ꯀꯧꯕ ꯅꯨꯄꯥ ꯂꯥꯡꯃꯥꯏ ꯂꯩꯔꯤꯛ ꯈꯟꯕ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕ ꯃꯆꯥ ꯑꯃ ꯍꯦꯛ ꯃꯥꯌꯣꯛꯅꯩ꯫ ꯂꯩꯍꯥꯎꯅꯨ ꯃꯥꯕꯨ ꯎꯕꯗ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯈꯣꯏꯗꯧꯗꯨ ꯍꯦꯛꯇ ꯊꯤꯠꯂꯤ꯫ ꯁꯥꯎꯅꯤꯡꯉꯤ ꯃꯥꯕꯨ ꯎꯔꯨꯕꯗ꯫ ꯃꯃꯥꯏ ꯂꯩꯇꯨꯅ ꯆꯠꯅꯕ ꯃꯍꯥꯛ ꯍꯣꯠꯅꯔꯛꯏ꯫ ꯀꯣꯡꯌꯥꯝꯕꯁꯨ ꯍꯣꯠꯆꯤꯜꯂꯛꯇꯨꯅ ꯂꯩꯍꯥꯎ ꯂꯩꯍꯥꯎ ꯂꯩꯍꯥꯎꯅꯨ ꯀꯧꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯠ ꯂꯦꯞꯂꯩ ꯑꯗꯨꯒ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ꯫ ꯅꯪꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯏꯔꯣ? ꯎꯕꯤꯗ꯭ꯔꯕ ꯃꯤꯠꯇꯨꯕꯣ? ꯑꯩꯒ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯒꯦ ꯍꯥꯏꯅ ꯅꯤꯡꯂꯤꯕ꯭ꯔꯅꯦ? ꯑꯗꯨꯒꯤꯕꯨ ꯂꯥꯏꯗ ꯑꯃꯨꯛ ꯂꯩꯒ ꯀꯠꯇꯨꯅ ꯅꯤꯡꯗ꯭ꯔꯕꯁꯨ ꯄꯥꯈꯪ ꯑꯩꯅ ꯌꯥꯔꯒ ꯑꯗꯨꯝ ꯂꯩꯔꯕ ꯋꯥꯗꯨꯕꯣ? ꯀꯣꯡꯌꯥꯝꯕ ꯑꯩꯒꯤ ꯃꯥꯡꯗ ꯊꯠꯂꯅꯨ, ꯑꯩ ꯆꯠꯂꯒꯦ꯫ ꯃꯤꯀꯨꯞ ꯑꯃꯗꯗꯤ ꯅꯨꯡꯁꯤ ꯂꯣꯛꯆꯥꯅꯈꯤꯁꯤꯗꯅ꯫ ꯏꯀꯥꯏꯕ ꯈꯔ ꯈꯪꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯏꯀꯥꯏꯕ? ꯅꯪꯕꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯑꯩꯗꯤ ꯏꯀꯥꯏꯕ ꯂꯩꯇꯦ꯫ ꯃꯗꯨꯅ ꯏꯀꯥꯏ ꯈꯪꯗꯕ ꯅꯪꯒꯤ ꯋꯥ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯊꯠꯂꯅꯨ꯫ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯅꯤꯡꯉꯣꯜ ꯑꯩꯒꯤꯗꯤ ꯅꯤꯡꯉꯣꯜ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯂꯣꯌꯨꯝꯕ ꯀꯅꯥꯕ ꯂꯩꯖꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ꯫ ꯃꯁꯤꯗ ꯀꯣꯡꯌꯥꯝꯕꯅ ꯂꯥꯡꯃꯥꯏ ꯃꯆꯥꯁꯨ ꯅꯠꯇꯕ ꯃꯥꯒ ꯀꯔꯤꯒꯤ ꯅꯪꯗꯤ ꯑꯆꯦꯠꯄ ꯃꯔꯤ ꯂꯩꯅꯔꯤꯕ? ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯀꯗ꯭ꯔꯅꯦ? ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯊꯕꯛ ꯑꯗꯨꯗ ꯅꯪꯅ ꯑꯗꯨꯛꯅ ꯄꯨꯛꯅꯤꯡ ꯆꯪꯕ? ꯂꯩꯍꯥꯎꯅꯨ ꯃꯇꯝ ꯑꯗꯨ ꯄꯥꯝꯃꯨꯗ꯭ꯔꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯡꯃꯥꯏ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯀꯣꯛꯍꯣ ꯌꯥꯔꯣꯅ꯫ ꯃꯁꯤꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯂꯩꯍꯥꯎꯅꯨꯗꯨ ꯃꯃꯥꯏꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯩꯍꯥꯎꯅꯨ ꯀꯧꯕ ꯅꯨꯖꯥ ꯑꯩꯗꯤ ꯄꯥꯃꯨ ꯃꯥꯒꯤꯗꯃꯛ ꯍꯟꯗꯛꯀꯤ ꯂꯥꯡꯋꯣꯟꯁꯦ ꯃꯁꯤꯗ ꯅꯠꯇꯅ ꯃꯄꯣꯛ ꯇꯔꯦꯠꯇ ꯂꯦꯞꯈ꯭ꯔꯦ꯫ ꯀꯅꯥꯝꯇꯅ ꯃꯤꯠꯌꯦꯡ ꯀꯥꯔꯟꯁꯨ ꯆꯟꯕꯤꯔꯛꯀꯅꯨ꯫ ꯑꯗꯨꯒꯅꯦ ꯀꯣꯡꯌꯥꯝꯕ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗꯁꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯅꯨ꯫ ꯂꯥꯡꯃꯥꯏ ꯅꯥꯃꯨꯡꯂꯅꯤ ꯑꯇꯣꯞꯄ ꯈꯨꯟꯖꯥ ꯑꯃꯇ ꯈꯨꯜ ꯑꯁꯤ ꯆꯪꯕꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯁꯨ ꯈꯪꯖꯩꯅ ꯃꯗꯨ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕꯅꯤ, ꯄꯥꯝꯖꯕ ꯍꯥꯏꯕꯁꯤ ꯄꯥꯝꯖꯕꯅꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯗꯕ ꯍꯥꯏꯕꯁꯤꯅ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯕꯅꯤ꯫ ꯅꯪꯅ ꯍꯨ ꯇꯔꯦꯠꯃꯨꯛ ꯈꯥꯕ ꯀꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯉꯣꯟꯗꯔꯅꯦ? ꯅꯁꯥꯅ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯖꯔꯣꯅ꯫ ꯑꯩ ꯂꯥꯡꯃꯥꯏ ꯅꯤꯡꯉꯣꯜ ꯑꯐꯥꯎꯕꯤ ꯈꯨꯟꯕꯨꯛ ꯅꯠꯇꯕ ꯃꯆꯥ ꯑꯃ ꯀꯣꯏꯁꯤꯜꯂꯦ ꯍꯥꯏꯔꯒ ꯀꯔꯤꯗ ꯂꯦꯝꯖꯔꯤꯒꯦ? ꯑꯎꯕ ꯃꯤꯅ ꯎꯈ꯭ꯔꯒ ꯅꯪꯕꯨ ꯂꯝꯖꯥꯎ ꯇꯥꯕꯤ ꯁꯤꯡꯒꯦꯜꯅꯤ ꯁꯣꯏꯗꯅ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ? ꯑꯩꯒꯤꯗꯃꯛ ꯋꯥꯕꯤꯔꯤꯕ ꯁꯣꯝꯕꯨ ꯀꯅꯥꯅꯣ? ꯅꯊꯧꯒ ꯏꯔꯩ ꯂꯩꯇꯕ꯭ꯔꯅꯦ? ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦ꯫ ꯅꯈꯣꯏꯒꯨꯝꯕ ꯀꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯝꯖꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯍꯥꯎꯅꯨ ꯃꯃꯥꯏ ꯂꯩꯔꯒ ꯁꯠ ꯆꯠꯈꯤ꯫ ꯀꯣꯡꯌꯥꯝꯕꯅ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯍꯦꯛ ꯐꯪꯗ꯭ꯔꯕ ꯁꯤꯁꯤ ꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖꯁꯦ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯀꯦꯟꯈꯤꯕ ꯑꯣꯏꯁꯅꯨ꯫ ꯂꯥꯡꯃꯥꯏ ꯅꯤꯡꯊꯧ ꯃꯥꯕꯨ ꯄꯟꯗꯨꯅ ꯑꯩꯅ ꯋꯥꯁꯛꯅꯤ꯫ ꯂꯩꯍꯥꯎꯅꯨ ꯅꯪꯕꯨ ꯑꯩꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯂꯩꯍꯥꯎꯅꯨꯗꯤ ꯃꯈꯣꯡ ꯀꯟꯅ ꯊꯥꯡꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯤ꯫ ꯀꯣꯡꯌꯥꯝꯕꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯕ꯫ ꯃꯌꯨꯝꯗꯅꯤ ꯂꯩꯔꯥꯡꯇꯣꯟꯅ ꯍꯥꯏ ꯅꯪ ꯍꯜꯂꯛꯂꯕ꯭ꯔꯥ? ꯑꯧ ꯏꯃꯥ꯫ ꯇꯧꯅꯨ ꯍꯥꯏꯕ ꯊꯕꯛꯁꯤ ꯅꯪ ꯌꯥꯗꯦꯅꯦ ꯍꯥ? ꯀꯔꯤꯕꯨꯅꯣ ꯏꯃꯥ? ꯑꯩꯅ ꯆꯠꯈꯤꯅꯨ ꯍꯥꯏꯅ ꯍꯥꯏꯔꯕꯃꯛꯇꯗ ꯅꯪꯅ ꯍꯦꯛꯇ ꯆꯠꯂꯒ ꯂꯩꯔꯝꯂꯤꯕꯅꯤꯅꯦ꯫ ꯏꯃꯥ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯅꯤ ꯀꯩꯗꯧꯔꯒꯦ?
ꯃꯗꯨꯕꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯕ ꯅꯠꯇꯔꯥ ꯏꯃꯥ ꯂꯥꯏ ꯈꯨꯔꯨꯝꯕꯕꯨ ꯀꯩꯗꯧꯒꯦ ꯅꯪꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯔꯝ ꯑꯩ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ ꯈꯪꯂꯕꯗꯤ ꯀꯔꯤꯒꯤ ꯑꯗꯨꯛ ꯌꯥꯋꯥ ꯃꯈꯥ ꯇꯥꯊꯕꯤꯔꯤ ꯃꯁꯤꯜ ꯑꯁꯤ ꯅꯣꯏꯅꯨ ꯀꯕꯣꯛꯄꯨ ꯄꯣꯛꯏꯅꯦ ꯃꯁꯤ ꯏꯃꯥ ꯅꯆꯥ ꯑꯩꯁꯤ ꯆꯥꯎꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯅꯤꯡ ꯇꯝꯕ ꯌꯥꯔꯦ ꯅꯪꯒꯤ ꯅꯅꯤꯡ ꯈꯨꯇꯝ ꯑꯗꯨꯅ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯂꯤꯛꯂꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕꯗꯤ ꯌꯥꯔꯣꯏꯅꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ ꯏꯃꯥ ꯊꯃꯣꯏꯗ ꯍꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯃꯃꯤꯕꯨ ꯀꯨꯝꯒꯤ ꯅꯣꯡꯅ ꯑꯃꯨꯛ ꯆꯥꯝꯊꯣꯛꯄꯁꯨ ꯉꯝꯂꯣꯏ ꯃꯁꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯂꯥꯡꯃꯥꯏ ꯈꯨꯟꯕꯨ ꯄꯨꯝꯕꯅ ꯑꯩꯒꯤ ꯃꯥꯡꯗ ꯊꯠꯂꯔꯕꯁꯨ ꯅꯆꯥꯅꯃꯣꯝ ꯑꯩꯗꯤ ꯅꯨꯡꯁꯤꯕ ꯃꯥꯒꯤꯗꯃꯛ ꯊꯋꯥꯏ ꯑꯁꯤ ꯂꯦꯞꯈꯤꯅꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯩꯔꯥꯡꯇꯣꯟꯅ ꯃꯇꯣꯏꯅꯔ ꯇꯧꯅꯣ ꯍꯥꯏꯕ ꯊꯕꯛꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯇꯣꯡꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯤꯒꯨꯝꯕ ꯋꯥꯍꯧ ꯑꯃ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤ ꯅꯨꯆꯥ ꯑꯣꯏꯕꯤ ꯃꯥꯗꯤ ꯄꯥꯈꯪ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯗꯧ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛ ꯂꯥꯏ ꯅꯃꯨꯡꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯤ ꯍꯌꯦꯡꯗꯒꯤ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯗꯨꯗ ꯅꯤꯡꯊꯦꯝꯕꯒ ꯂꯩꯍꯥꯎꯅꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯎꯅꯐꯝ ꯃꯐꯝ ꯎꯔꯩꯔꯣꯝ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯎꯅꯔꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯋꯥ ꯇꯥꯔꯛꯏ ꯂꯩꯍꯥꯎꯅꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯅꯪꯒꯩ ꯎꯅꯕ ꯊꯦꯡꯅꯕꯁꯦ ꯑꯃꯨꯛ ꯂꯦꯞꯄ ꯇꯥꯔꯦꯅꯦ ꯀꯣꯏꯕꯨ ꯀꯔꯤꯒꯤ ꯏꯕꯨꯡꯕꯨ ꯀꯥꯎꯕ꯭ꯔꯅꯦ ꯍꯌꯦꯡꯗꯒꯤ ꯂꯥꯡꯃꯩ ꯅꯃꯨꯡꯂꯅꯤ ꯈꯨꯜꯒꯤ ꯄꯟꯊꯣꯡ ꯊꯤꯡꯖꯤꯟꯈ꯭ꯔꯅꯤ ꯈꯨꯟꯕꯨꯛ ꯅꯠꯇ ꯃꯆꯥ ꯑꯃꯠꯇ ꯂꯥꯡꯃꯩꯂꯥꯗ ꯇꯥꯕ ꯌꯥꯔꯣꯏ ꯃꯤ ꯑꯇꯩꯅ ꯇꯧꯅꯗꯕ ꯂꯥꯏꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯅꯈꯣꯏꯒꯤꯁꯤꯕꯣ ꯏꯄꯥ ꯏꯄꯨ ꯂꯥꯏ ꯍꯥꯛꯇꯛꯇꯒꯤ ꯍꯧꯅ ꯆꯠꯅꯔꯛꯄ ꯂꯤꯛꯂꯝ ꯄꯔꯤꯡꯅꯤ ꯑꯩꯁꯨ ꯀꯣꯔꯣꯡ ꯅꯣꯡ ꯈꯔꯗꯤ ꯑꯋꯥꯕ ꯃꯆꯦꯠ ꯈꯥꯛꯅ ꯄꯥꯃꯨ ꯅꯪꯕꯨ ꯎꯅꯤꯡꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜ ꯃꯄꯥꯎ ꯇꯥꯅꯤꯡꯅ ꯂꯩꯕ ꯇꯥꯔꯦꯗꯣ ꯅꯤꯡꯉꯣꯜ ꯃꯥꯅ ꯍꯥꯏꯔꯤꯕ ꯌꯋꯥ ꯑꯁꯤꯗ ꯅꯤꯡꯊꯦꯝꯕꯗꯤ ꯌꯥꯅꯤꯡꯗꯕ ꯑꯃ ꯐꯥꯎꯔꯤ ꯅꯪꯕꯨ ꯎꯗꯅ ꯑꯩ ꯂꯩꯕꯗꯤ ꯉꯝꯂꯣꯏ ꯏꯕꯨꯡ ꯅꯣꯡꯃ ꯐꯥꯗꯣꯛꯀꯤ ꯑꯣꯏꯅ ꯊꯥꯖ ꯊꯋꯥꯜꯅ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯈꯤꯗꯕꯗꯤ ꯌꯥꯎꯕ ꯌꯥꯏ ꯅꯣꯡꯃ ꯅꯤꯅꯤ ꯍꯥꯏꯕꯗꯤ ꯀꯗꯥꯏꯅꯣ ꯂꯩꯍꯥꯎꯅꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯥ ꯇꯥꯏ ꯂꯩꯍꯥꯎꯅꯨ ꯅꯪ ꯑꯩꯗꯤ ꯑꯗꯨꯃꯛ ꯎꯅꯁꯤ ꯑꯩ ꯂꯥꯛꯀꯦ ꯏꯕꯨꯡ ꯑꯗꯨꯝꯅ ꯍꯥꯏꯅꯨꯕ ꯀꯣꯔꯣꯡ ꯃꯁꯤꯡꯕꯨ ꯀꯌꯥꯝ ꯀꯨꯏꯅꯤ ꯍꯥꯏꯕꯒꯦ ꯈꯔꯁꯨ ꯏꯈꯧ ꯂꯥꯡꯕ ꯇꯝꯕꯤꯌꯨ ꯀꯩꯗꯧꯒꯦ ꯏꯈꯧ ꯂꯥꯡꯕꯒꯤ ꯃꯩꯆꯥꯛ ꯅꯦꯝꯃꯟꯈꯤꯗꯨꯅ ꯑꯩꯁꯦ ꯃꯇꯥꯡ ꯆꯥꯗꯅ ꯈꯥꯡꯉꯨꯊꯛꯇ ꯄꯨꯟꯁꯤ ꯑꯁꯦ ꯀꯦꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤꯗ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯏꯕꯨꯡ ꯀꯔꯤ ꯌꯋꯥꯔꯅꯤ ꯅꯪꯅ ꯍꯥꯏꯕꯕꯣ ꯑꯗꯨꯝꯅ ꯈꯛ ꯍꯥꯏꯒꯅꯨꯕ ꯑꯩꯗꯤ ꯑꯁꯦꯡꯕꯅꯤ ꯂꯩꯍꯥꯎꯅꯨ ꯅꯪꯒꯤ ꯅꯨꯡꯉꯣꯜꯍꯟꯕ ꯁꯛꯇꯝ ꯑꯁꯤ ꯎꯗꯅ ꯅꯨꯃꯤꯠ ꯑꯃꯠꯇ ꯂꯩꯕ ꯑꯩ ꯉꯝꯂꯣꯏ ꯑꯩꯕꯨ ꯍꯦꯗꯣ ꯍꯦꯔꯥꯎ ꯀꯥꯕꯤ ꯑꯣꯏꯅ ꯃꯤꯅꯁꯨ ꯈꯟꯈꯤꯅꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯕ ꯆꯠꯅ ꯂꯤꯛꯂꯝ ꯃꯆꯦꯠ ꯑꯃꯠꯇ ꯀꯥꯏꯕ ꯌꯥꯗꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤꯗ ꯈꯨꯜꯒꯤ ꯄꯟꯊꯨꯡ ꯊꯤꯡꯗꯨꯅ ꯑꯇꯣꯞꯄ ꯈꯨꯟꯖꯥꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯨꯜ ꯑꯁꯤꯗ ꯆꯪꯅꯗꯦ ꯃꯁꯤ ꯍꯧꯅꯁꯥꯅꯤ ꯀꯔꯤꯒꯨꯝꯕ ꯆꯪꯂꯝꯕ ꯂꯣꯟꯅ ꯆꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯑꯍꯥꯛꯄ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯆꯩꯔꯥꯛ ꯍꯥꯏꯕ ꯀꯔꯝꯕ ꯆꯩꯔꯥꯛꯅꯣ ꯐꯪꯖꯁꯅꯨ ꯅꯨꯡꯁꯤꯅ ꯁꯨꯝ ꯂꯥꯟꯒꯤꯗꯃꯛ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯐꯪꯖꯒꯦ ꯑꯩ ꯆꯩꯔꯥꯛꯇꯣ ꯈꯪꯖꯒꯦ ꯂꯩꯍꯥꯎꯅꯨꯅ ꯃꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯁꯨ ꯅꯤꯡꯊꯦꯝꯗ ꯈꯪꯍꯟꯅꯤꯡꯕ ꯄꯥꯝꯂꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯄꯂꯦꯝ ꯏꯃꯥ ꯄꯣꯛꯄꯤꯅꯁꯨ ꯍꯟꯗꯛꯇꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯩꯉꯣꯟꯗ ꯑꯀꯟꯕ ꯌꯋꯥ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯛꯏ ꯄꯂꯦꯝ ꯏꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯄꯨꯛꯅꯤꯡꯁꯦ ꯋꯥꯡꯂꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇꯥꯍꯟꯗ꯭ꯔꯦ ꯇꯠꯇꯅ ꯂꯥꯡꯇꯛꯅꯍꯜꯂꯤ ꯀꯔꯤꯕꯨ ꯍꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯥꯟꯖ ꯃꯥꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯄꯥꯎꯗꯝꯖꯩ ꯂꯥꯡꯃꯥꯏ ꯍꯥꯏꯕ ꯐꯨꯔꯨꯞꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯆꯠꯅ ꯂꯤꯆꯠ ꯀꯟꯅ ꯂꯩꯔꯝꯈ꯭ꯔꯦ ꯃꯁꯤꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏꯕꯨ ꯂꯥꯡꯇꯛꯅꯍꯜꯂꯤ ꯂꯥꯡꯃꯥꯏ ꯃꯆꯥ ꯑꯃꯠꯇꯅ ꯑꯇꯣꯞꯄ ꯂꯝꯗꯝꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯆꯥꯔꯣꯡ ꯃꯔꯣꯡꯅꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯆꯠꯅꯕꯤ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯍꯦꯛ ꯈꯣꯡ ꯊꯥꯡꯂꯨꯕꯗ ꯁꯣꯏꯗꯅ ꯆꯤꯡꯒꯨꯂꯥꯏ ꯃꯍꯥꯛꯀꯤ ꯆꯩꯕꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯃꯁꯤꯅꯤ ꯏꯃꯥꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯦ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯀꯥꯎꯁꯤꯡꯅꯤ ꯀꯔꯤ ꯁꯨꯝꯕ ꯑꯃ ꯂꯩꯇꯦ ꯑꯁꯤꯗ ꯏꯕꯣꯡ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯍꯥꯏ ꯂꯩꯍꯥꯎꯅꯨ ꯄꯦꯝꯕ ꯂꯩꯍꯥꯎꯅꯨ ꯄꯥꯈꯪ ꯑꯩꯅ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯉꯁꯤꯁꯨ ꯁꯥꯔꯤ ꯋꯥꯁꯛꯂꯤ ꯅꯤꯡꯉꯣꯜ ꯅꯪꯒ ꯀꯥꯏꯅꯈꯤꯕ ꯍꯦꯛ ꯊꯣꯛꯂꯕ
Mikup aduna pakangi punsisu aroiba mikupni. Masinan kakawgano. Mabo nungsibagi mayayna ningthemana leihangnubu punsigi tharoi haina asumna chena wasakrabani. Leihangnusu haugatuna haire. Ibung, ningol pukningbu thasabiyuni. Ningolgi thamoise nangdagi lepkrabani. Taibangi khungsit amatana. Aina nangbu nusijabase magan mangamgadaba nate. Ai lepkre. Lepning asisu. Lepkini mapok asimagi nangdagi oina. Chingulay mahaki wayelna. Ikongda kanna phadunasu. Palem ima magi ayakba misay kaya tadunasu. Ningol aigi thamoydi pamunagi nakadagi khak samay lekraroi. Leihauno. Ningol ay puthasabiyo. Ningol ay nanumit kudingi. Chinguwagi mapamda nang ay amata oihanbiyo haina thawni pare sisaribani. Hanglanong don atiya aduda anguba leisilsu maningtamna pairi. Numidang wairam matamni leirang tona masanapida amuka wangangli. Hay lamkitpi nang palem nama aina haibu wagi mayukta adumak leine. Karino haibani nang nakhalisi. Mina ima isada tilang sinabaduro nang napamlibase. Ima, masina sa aiki apambani. Hay, nangi apambaduna chanabi asigi wang oiribasidi. Nupaduga sanglaw sak unaragano haina kayarak hanjina haibasida nangna asuk yam yadriba sibu karigino. Natsagi amata ngairaba thamoy asina pakhang mabu thamoy sengna nungsiruri. Makut aduna mathabak aduna yeizaduna. Hari hari, lamket pilindawbi langmay pakhang amata leizadabre hay nangbo. Thamoygi khainungdagi phaurakpa nungsibani. Leirang mara takre. Hausikti leirang layon phauba jonggi haina haireklene pale. Nama aina haiba wa illo. Hayengdagi langmay namunglani. Khulgi panthong thengkrani. Nang yumdagi mapal thokpa yaroi. Kharai thongal wangma lana khak thokpa yaroi ne. Hairamlaga imungde sangki leihaununa. Chingumagi jairaksu phangge haiba makhai phangjisanu. Ningol oibiyedi tangzilingum layeng ani khak suzaroi. Punkraba layomse hanna amuk pare hallaroi. Thoklabasu kisi masumlangi oigani. Mathangi numit haibadu oiri lahi oina satnabi asina khulgi panthong thengli. Atopa lamgi mi sanglakpa thengli lehaunu magi thamoy aduki matik wazari. He chingulay, masibu nangi karama satna liklamno. Chingulay nangi satnabina. Ningolgi unbi pukning asibudi kayada wahalabno. Babu magi senglaw saksu ungamtre. Dungol mapausu tangamtre. Mathamoy adu yamna wana ahing asibadi mahak lele. Mathangi numit haibadu amuk oiri numit asida ningthemba makoygi lekayda lakani haina hairamkhibani aduna mahak wakal khalli. Ngasi asini ko ningthemna amuk langmayda lakani haina hairamkhibado. Madi ngangthokkiba wa ngakpani. Mana lakani haina hairamkhrabanina mahak soida lakani. Mahakna laklaga urero makhongda aibu ngaiduna tum leiraga haina mabu unaba thoktrabadi. Magi thamoyna kari khankini. Mahak kari oikini. Mayamna wakini. Adugai nongma mathanakiba matam soikibagi mana iphamda saukiba. Masing thiba pamubani. Magi unbi pukningbu aina sawhanba sumni. Palem imana yadrasu. Langmay khunbuk na thenglabasu. He langmay ningthau nangnadi. Nasunamum aibu thawzan piyuko. Pamumaga hiri panam laktuna. Nungsiway thongminahan piyuko. Nungthilgi matam oirakli ningthemba mana haiki wafam adugi matung ina mahak langmay lamda khongdoirakli adubu magi pukningda asumna khanba amadi lay. Langmay hupna namungkre khulgi panthong phawbu thengkre haire. Haini isanaw mabu unagani haina chatlibasibu oikhigadra. Mabu thuklakkadrane. Aina mukaramna sangba pakkangaygi thangmoybu kaina khangba nangna nusani. Soidana mahak thuklakanida. Haiduna mahak sangsili khulgi lambi aduda usawasa mayam ama phaisinduna thamlibadu mahak uri mahak na haisai. Thingliduna panthong asidi karam tawni aidi. Mikup amadi maduda muna yengduna lay. Leihaunu
ꯅꯤꯡꯉꯣꯜ ꯀꯥꯗ ꯐꯝꯗꯨꯅ ꯃꯀꯦ ꯁꯦꯝꯕ ꯈꯔꯗꯤ ꯍꯧꯔꯤ꯫ ꯂꯩꯔꯥꯡꯇꯣꯟꯅ ꯆꯪꯂꯛꯇꯨꯅ "ꯍꯩ ꯏꯃꯥꯅꯦ, ꯃꯈꯥ ꯈꯨꯟꯗꯣꯜꯒꯤ ꯅꯅꯦ ꯇꯣꯅꯨ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯪꯅꯦ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯂꯝꯒꯅꯨ." "ꯍꯣꯏ ꯏꯃꯥ." ꯃꯆꯥꯅꯨꯄꯤꯅ ꯃꯀꯦꯒ ꯁꯦꯝꯂꯒ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯑꯃꯨꯛ ꯍꯪꯏ, "ꯄꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯡꯂꯦꯟ ꯃꯇꯝ ꯆꯥꯗꯅ ꯑꯃꯨꯛ ꯃꯀꯦꯒ ꯁꯦꯝꯂꯤꯕꯗꯨꯅ?" ꯃꯁꯤꯗ ꯂꯩꯍꯥꯎꯅꯨꯅ ꯃꯃꯥꯗ ꯑꯁꯨꯝꯅ ꯈꯨꯝꯖꯤꯜꯂꯤ, "ꯍꯣ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯅꯆꯥ ꯅꯃꯣꯝ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯂꯩꯁꯥ ꯍꯥꯏꯗꯣ ꯐꯥꯔꯕꯅꯤ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯗꯤ ꯀꯦꯕ ꯃꯧꯕꯗ ꯄꯥꯝꯖꯩ ꯍꯥꯏꯕꯁꯦ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯛ ꯋꯥꯈꯜ ꯑꯁꯦ ꯅꯨꯡꯉꯥꯏꯅꯕ ꯈꯔ ꯑꯗꯨꯛ ꯀꯦꯕꯅꯤ꯫ ꯍꯩ ꯏꯔꯥꯡ ꯄꯨꯅꯨ, ꯃꯇꯝ ꯆꯥꯗꯅ ꯈꯣꯡꯕ ꯀ꯭ꯋꯥꯛꯀꯤ ꯈꯣꯟꯖꯦꯜ ꯈꯛ ꯇꯥꯅꯤꯡꯗꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯀ꯭ꯋꯥꯛꯅꯣ ꯏꯃꯥ? ꯑꯁ ꯉꯥꯏꯍꯥꯛ ꯀꯦꯕꯁꯤꯗ ꯌꯥꯔꯦ ꯆꯠꯂꯣ, ꯊꯕꯛ ꯆꯠꯅꯤ ꯍꯥꯏꯗꯣ ꯊꯦꯡꯂꯅꯤ ꯆꯠꯂꯣ꯫ ꯂꯝ ꯍꯦꯟꯅꯨ, ꯅꯃꯥꯏꯅ ꯋꯥꯔꯛꯇꯕꯤ ꯇꯥꯍꯟꯒꯅꯨꯀꯣ, ꯈꯔꯥꯏ ꯊꯣꯡꯒꯜ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯊꯣꯛꯂꯝꯒꯅꯨ꯫ ꯏꯃꯥ ꯆꯠꯂꯦ, ꯏꯃꯥ ꯆꯠꯂꯦ." ꯍꯥꯏꯔꯝꯂꯒ ꯂꯩꯔꯥꯡꯇꯣꯟ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯍꯥꯎꯅꯨ ꯀꯧꯕꯤ ꯅꯨꯆꯥꯃꯥꯗꯤ ꯄꯂꯦꯝ ꯃꯃꯥꯅ ꯑꯗꯨꯝꯅ ꯃꯨꯡꯕ ꯌꯨꯝꯗꯒꯤ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯕꯗ ꯃꯕꯨꯛꯅꯤꯡꯗꯨ ꯍꯔꯥꯎꯖꯔꯤ, ꯃꯊꯟꯇ ꯅꯣꯛꯃꯤ ꯍꯩꯖꯩꯗꯣ꯫ ꯄꯂꯦꯝ ꯏꯃꯥꯁꯨ ꯃꯥꯒꯤ ꯁꯤꯟꯊꯥꯡꯕ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯦ ꯄꯥꯃꯨ ꯃꯥꯅ ꯂꯥꯛꯄꯒꯤ ꯄꯨꯡꯒꯣꯏꯅꯤ꯫ ꯑꯩꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦ꯫ ꯄꯥꯃꯨ ꯃꯥꯅ ꯁꯣꯏꯗꯅ ꯉꯥꯏꯔꯝꯂꯒꯅꯤ꯫ ꯄꯂꯦꯝ ꯏꯃꯥ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇꯕꯨ ꯊꯨꯅ ꯈꯣꯡꯗꯣꯏꯍꯧꯈꯤꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯅꯣꯛꯃꯤ ꯊꯨꯅ ꯂꯣꯏꯁꯤꯟꯖꯩ꯫ ꯃꯃꯥ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗꯒꯤ ꯊꯨꯅ ꯊꯣꯛꯂꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯕꯗꯤ ꯎꯁꯥ ꯋꯥꯁꯥꯅ ꯐꯩꯖꯤꯜꯂꯤꯕꯗꯨꯕꯨ ꯂꯥꯟꯊꯣꯛꯅꯕ ꯀꯟꯅ ꯁꯦꯝ ꯁꯥꯏ꯫ ꯃꯗꯨꯗ ꯂꯤꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯁꯥꯏ ꯇꯤꯡꯈꯪ ꯑꯃꯅ ꯃꯈꯨꯠ ꯍꯦꯛ ꯊꯤꯡꯈ꯭ꯔꯦ꯫ ꯁꯥꯃꯨ ꯏ ꯊꯣꯛꯂꯤ꯫ ꯏ ꯊꯣꯛꯂꯤꯅ ꯁꯤꯗꯤ꯫ ꯃꯈꯨꯠꯇꯒꯤ ꯊꯣꯛꯂꯤꯕ ꯑꯉꯥꯡꯕ ꯏ ꯑꯗꯨꯕꯨ ꯃꯁꯤꯅ ꯊꯝꯗꯨꯅ ꯆꯨꯞꯊꯣꯛꯏ꯫ ꯂꯥꯟꯊꯣꯛꯄ ꯌꯥꯕ ꯃꯐꯝ ꯑꯃ ꯌꯦꯡꯗꯨꯅ ꯅꯝꯗꯅ ꯃꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯦ꯫ "ꯅꯪꯅ ꯉꯝꯕ꯭ꯔꯗꯣ? ꯂꯥꯟꯊꯣꯛꯂꯦꯗꯅ ꯍꯧꯖꯤꯛꯇꯤ, ꯂꯩꯖꯍꯧꯔꯣ." ꯍꯥꯏꯗꯨꯅ ꯎꯔꯩꯔꯣꯝ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯃꯐꯝꯗꯨ ꯌꯧꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯎꯈꯥꯗꯨꯗ ꯂꯦꯞꯄꯤ, ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯏ꯫ ꯃꯥꯕꯨ ꯂꯥꯛꯄ ꯎꯕ꯭ꯔꯥ ꯌꯦꯡꯏ꯫ ꯃꯥꯗꯤ ꯂꯥꯏꯗꯅ ꯀꯅꯥꯝꯇ ꯃꯍꯥꯛꯅ ꯎꯕ ꯐꯪꯗꯦ꯫ ꯂꯥꯛꯇꯦꯅ, ꯇꯁꯦꯡꯅ ꯃꯥꯕꯨ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂ? ꯂꯝꯕꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯁꯥꯃꯨ ꯍꯛꯆꯥꯡ ꯑꯗꯨ ꯋꯥꯔꯗꯨꯅ ꯎꯈꯥꯗꯨꯗ ꯃꯍꯥꯛ ꯐꯝꯊꯩ꯫ ꯂꯝꯍꯥꯡ ꯑꯣꯏꯕꯅ ꯃꯂꯪ ꯅꯨꯡꯁꯤꯠ ꯃꯥꯁꯨ ꯑꯗꯨꯛ ꯃꯁꯤꯠꯂꯤ꯫ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯉꯥꯏꯍꯥꯛ ꯂꯩꯕꯒꯅꯤ ꯂꯩꯍꯥꯎꯅꯨꯁꯨ ꯎꯔꯩꯔꯣꯝ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯎꯈꯥꯗꯨꯗ ꯃꯊꯪꯂꯦꯟ ꯃꯥꯟꯖ ꯃꯥꯅ ꯃꯥꯕꯨ ꯉꯥꯏꯔꯝꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯍꯔꯥꯎꯖꯩ꯫ "ꯊꯥꯅꯈꯤꯕ ꯃꯇꯝ ꯁꯣꯏꯍꯩꯗꯦ ꯍꯥꯏꯗꯔꯥ? ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯑꯣꯏꯔꯦ ꯅꯤꯡꯉꯣꯜ ꯄꯨꯛꯅꯤꯡ ꯈꯩꯅ ꯅꯨꯡꯁꯤꯖꯔꯤꯕ." ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯨꯡꯌꯥꯟ ꯇꯝꯅ ꯂꯦꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯊꯪꯂꯦꯟ ꯃꯥꯟꯖ ꯄꯥꯝꯃꯨꯕ, ꯅꯅꯥꯎ ꯑꯩꯒꯤ ꯄꯣꯏꯔꯩꯗ ꯇꯟꯗꯅꯕꯨ ꯈꯣꯡꯍꯩꯔꯛꯄ ꯅꯨꯖꯥꯏ ꯎꯟꯕꯤ ꯄꯨꯛꯅꯤꯡ ꯈꯩꯅꯕꯨ ꯄꯦꯟꯖꯔꯤ." ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯆꯦꯡꯂꯧ ꯁꯛꯅ ꯍꯦꯟꯅ ꯉꯥꯟꯊꯣꯏꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯁꯥꯅꯧ ꯃꯥꯕꯨ ꯍꯦꯛ ꯎꯏ꯫ ꯍꯦꯟꯅ ꯅꯨꯡꯉꯣꯜꯍꯜꯂꯤ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯉꯥꯎꯗꯦ ꯂꯥꯛꯇꯦꯒ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ꯫ ꯁꯛꯎꯗꯅ ꯊꯃꯣꯏꯁꯨ ꯃꯄꯥꯜꯂꯤ꯫ ꯑꯁꯨꯛ ꯅꯨꯡꯉꯣꯜꯍꯟꯕ ꯌꯦꯡꯂꯤ ꯃꯈꯩꯁꯨ ꯄꯦꯟꯅꯥꯏꯗꯕ ꯌꯦꯡꯂꯤꯈꯩ ꯂꯥꯏꯆꯨꯕ ꯃꯥꯅ ꯍꯥꯏ꯫ "ꯑꯩꯗꯤ ꯅꯪ ꯊꯣꯛꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯨꯔꯦ." "ꯀꯔꯤꯒꯤ ꯈꯣꯡꯗꯣꯏꯔꯛꯂꯣꯏ? ꯅꯤꯡꯉꯣꯜ ꯑꯩꯗꯤ ꯍꯥꯏꯈꯤꯅ ꯄꯥꯝꯃꯨ ꯅꯪ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯊꯥꯖꯩ꯫ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯁꯨ ꯁꯣꯏꯐꯗꯅ ꯂꯥꯛꯆꯕꯅꯤ." "ꯐꯝꯁꯦ, ꯐꯝꯂꯒ ꯎꯟꯕꯤ ꯅꯦꯅꯥ ꯇꯥꯅ ꯅꯨꯡꯁꯤꯁꯤ ꯂꯨꯛꯅꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯕꯗꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯁꯨ ꯄꯥꯈꯪ ꯃꯥꯒꯤ ꯑꯣꯏꯅ ꯐꯝꯊꯩ꯫ ꯉꯔꯥꯡ ꯅꯨꯃꯤꯠꯇ ꯎꯈꯤꯕꯗꯒꯤ ꯃꯗꯨꯒꯤ ꯃꯍꯨꯠ ꯂꯣꯏꯅ ꯐꯨꯒꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯕ ꯃꯥꯜꯂꯤ꯫ ꯃꯥꯕꯨ ꯌꯦꯡꯖꯩ, ꯃꯃꯤꯠ ꯄꯦꯟꯅ ꯌꯦꯡꯖꯩ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯂꯩꯍꯥꯎꯅꯨ ꯀꯧꯕꯤ ꯅꯨꯆꯥ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯍꯦꯟꯅ ꯏꯀꯥꯏ ꯂꯥꯡꯂꯦ꯫ "ꯃꯥꯟꯖ ꯅꯪꯕꯨ ꯂꯣꯌꯨꯝꯕ, ꯃꯗꯨꯕꯨ ꯀꯔꯤ ꯃꯤꯠꯌꯦꯡ ꯀꯧꯕꯒꯦ? ꯅꯪꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯒꯤ ꯇꯦꯟꯖꯩ ꯅꯤꯡꯉꯣꯜꯒꯤ ꯊꯣꯠꯂ ꯊꯃꯣꯏ ꯂꯥꯏꯌꯨꯝ ꯑꯁꯤꯗ ꯆꯪꯅ ꯄꯥꯟꯈ꯭ꯔꯦ꯫ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯅꯦ." "ꯏꯀꯥꯏꯕ ꯍꯥꯏꯕ? ꯀꯔꯤꯒꯤ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯏꯀꯥꯏꯔꯤꯕ? ꯑꯩ ꯑꯁꯤ ꯅꯪꯒꯤꯅꯤ, ꯅꯪꯇꯒꯤ ꯂꯦꯞꯈ꯭ꯔꯕ ꯊꯃꯣꯏꯅꯤꯅꯦ." "ꯃꯥꯟꯖ, ꯃꯄꯣꯛ ꯂꯥꯡꯉꯣꯟ ꯈꯨꯗꯤꯡꯗ ꯄꯥꯝꯃꯨ ꯅꯪꯇꯒꯤ ꯈꯣꯡꯐꯝ ꯂꯦꯡꯗ ꯂꯦꯞꯄ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ." "ꯄꯥꯈꯪ ꯑꯣꯏꯕ ꯑꯩꯁꯨ ꯅꯤꯡꯉꯣꯜ ꯅꯪꯒꯤꯗꯃꯛ
ꯊꯥꯖ ꯊꯋꯥꯟꯒꯨꯝꯅ ꯃꯨꯠꯄ ꯅꯥꯏꯗꯉꯥꯟꯕ ꯑꯣꯏꯖꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯁꯤꯂꯣꯛꯅꯔꯤ ꯋꯥꯡꯒꯣꯏ ꯄꯨꯡꯐꯝ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯩ ꯂꯥꯛꯄ ꯀꯣꯡꯌꯥꯝꯕ ꯑꯃꯗꯤ ꯈꯦꯗꯦ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯂꯦꯞꯄꯤ꯫ ꯎꯈꯥꯗꯨꯗ ꯑꯣꯏꯔꯤ ꯃꯇꯧ ꯑꯗꯨ ꯃꯃꯤꯠꯃꯛꯅ ꯎꯏ꯫ ꯁꯥꯕꯤ ꯁꯥꯅꯧ ꯑꯅꯤꯅ ꯅꯨꯡꯒꯣꯜ ꯃꯄꯥꯎ ꯂꯪꯗꯥꯏꯅꯔꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯀꯣꯡꯌꯥꯝꯕ ꯀꯧꯕ ꯂꯪꯃꯥꯏ ꯄꯥꯈꯪ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ꯫ ꯏꯌꯥ, ꯑꯁꯨꯛ ꯂꯝꯀꯦꯠꯄ ꯂꯝꯃꯥꯏ ꯈꯨꯜ ꯑꯁꯤ ꯅꯥꯃꯨꯡ ꯂꯩꯕ ꯈꯪꯗꯕ꯭ꯔꯥ? ꯈꯨꯟꯕꯨꯛ ꯃꯆꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯄꯣꯏꯔꯩ ꯂꯝꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯜꯒꯤ ꯄꯟꯊꯨꯡ ꯈꯨꯗꯤꯡꯗ ꯎꯁꯥ ꯋꯥꯁꯥ ꯐꯩꯁꯤꯟꯗꯨꯅ ꯈꯥꯖꯤꯜꯂꯤꯕꯁꯤ ꯐꯥꯎꯕ ꯃꯁꯤꯒꯤ ꯂꯝꯀꯦꯠꯄ ꯅꯨꯄꯥꯁꯤꯅ ꯐꯨꯠ ꯍꯦꯛꯇ ꯐꯥꯎꯖꯤꯜꯂꯛꯇꯨꯅ ꯂꯥꯡꯃꯥꯏ ꯅꯤꯡꯉꯣꯜꯒ ꯎꯅꯕ꯫ ꯈꯦꯗꯦꯟꯅ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ ꯏꯇꯥꯎ, ꯑꯁꯤꯒꯤ ꯇꯝꯕ ꯅꯨꯄꯥꯁꯦ ꯈꯨꯟꯕꯨꯛ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ꯫ ꯌꯥꯗꯦ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯗ ꯃꯥꯒꯤ ꯃꯉꯛ ꯑꯁꯦ ꯋꯥꯡꯈꯠꯂꯤꯕꯅꯤ꯫ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯃꯃꯨ ꯑꯃꯨꯛꯇ ꯊꯨꯗꯦꯛꯁꯤ꯫ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯇꯝꯕ ꯅꯨꯄꯥꯅ ꯉꯁꯤ ꯒꯣꯔꯣꯡ ꯅꯣꯡꯗꯤ ꯂꯥꯡꯃꯥꯏ ꯄꯥꯈꯪ ꯀꯣꯡꯌꯥꯝꯕ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯃꯨꯟꯅ ꯇꯥꯛꯂꯒꯦ꯫ ꯈꯦꯗꯦ ꯃꯥꯒ ꯇꯤꯟꯅꯕ ꯃꯇꯥꯎ ꯀꯣꯡꯌꯥꯝꯕꯅ ꯂꯥꯡꯃꯥꯏ ꯅꯤꯡꯉꯣꯜ ꯂꯩꯍꯥꯎꯅꯨꯕꯨ ꯈꯩꯅ ꯅꯨꯡꯁꯤꯖꯩ ꯄꯥꯝꯖꯩ ꯍꯥꯏꯕꯁꯤ ꯈꯪꯏ꯫ ꯑꯗꯨꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯒꯤ ꯃꯤꯆꯪꯗ ꯃꯍꯥꯛ ꯂꯦꯞꯄꯤ꯫ ꯃꯈꯣꯏ ꯑꯅꯤ ꯎꯔꯩꯔꯣꯝ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯇꯨꯡ ꯑꯗꯨꯗꯒꯤ ꯀꯣꯡꯌꯥꯝꯕꯅ ꯍꯦꯛꯇ ꯍꯥꯏ, ꯍꯦꯇꯝꯕ, ꯅꯔꯣꯟꯗ ꯍꯨꯔꯥꯟꯗꯨꯅ ꯂꯥꯡꯃꯥꯏ ꯀꯣꯟꯅ ꯆꯪꯂꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯈꯣꯟꯐꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯕ ꯑꯃꯗꯤ ꯂꯩꯍꯥꯎꯅꯨ ꯃꯈꯣꯏ ꯑꯅꯤ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯊꯣꯛꯏ꯫ ꯀꯣꯡꯌꯥꯝꯕ ꯂꯦꯞꯇꯨꯅ ꯍꯦꯛ ꯂꯩꯔꯝꯕꯗꯨ ꯎꯏ꯫ ꯈꯦꯗꯦꯟꯅ ꯑꯃꯨꯛ ꯍꯥꯏ, ꯈꯨꯜꯒꯤ ꯄꯟꯊꯣꯡ ꯊꯤꯡꯂꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯔꯣꯟꯅ ꯂꯣꯟꯅ ꯈꯨꯜꯗ ꯆꯪꯂꯛꯂꯤꯕꯅꯤ ꯅꯪꯒꯤꯁꯦ꯫ ꯅꯪ ꯍꯧꯖꯤꯛ ꯀꯗꯣꯝꯗ ꯆꯦꯟꯒꯗꯧꯔꯤ? ꯈꯨꯟꯕꯨꯛ ꯇꯥꯅꯕ ꯂꯥꯎꯅꯤ꯫ ꯆꯩꯔꯥꯛ ꯄꯤꯒꯦꯗꯤ ꯍꯦ ꯂꯝꯀꯦꯠꯄ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯉꯥꯡ ꯑꯃ ꯉꯥꯡꯂꯛꯄꯁꯤꯗ ꯂꯩꯍꯥꯎꯅꯨꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯥꯃꯨ ꯃꯥꯒꯤꯗꯃꯛ ꯃꯥꯌꯣꯛ ꯌꯥꯗꯨꯅ ꯈꯨꯝꯃꯤ, ꯍꯦ ꯈꯦꯗꯦ, ꯅꯪꯅ ꯍꯦꯛꯇ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯃꯁꯤꯗ ꯅꯈꯣꯏꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ? ꯊꯧꯕꯥꯡ ꯁꯥꯅ ꯁ꯭ꯋꯥꯏꯗ ꯆꯠꯈ꯭ꯔꯣ ꯇꯥꯞꯅ꯫ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯣ꯫ ꯀꯣꯡꯌꯥꯝꯕꯅ, ꯂꯥꯡꯃꯥꯏ ꯄꯥꯈꯪ ꯑꯩꯈꯣꯏꯕꯨꯗꯤ ꯌꯦꯡꯅꯤꯡꯗꯕ ꯑꯣꯏꯔꯦꯀꯣ꯫ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯦꯇꯝꯕ ꯍꯧꯒꯠꯂꯣ, ꯍꯧꯖꯤꯛꯃꯛ ꯅꯪꯕꯨ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯇꯝꯅ ꯄꯨꯒꯅꯤ꯫ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯍꯟꯒꯦ꯫ ꯅꯤꯡꯊꯦꯝꯕꯅ ꯍꯧꯒꯠꯇꯨꯅ ꯍꯥꯏ, ꯄꯥꯊꯧ, ꯂꯩꯍꯥꯎꯅꯨꯒ ꯉꯥꯏꯍꯥꯛ ꯑꯗꯨ ꯅꯨꯡꯁꯤ ꯁꯤꯂꯣꯛꯅꯔꯝꯕꯅꯤ, ꯃꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦꯅꯦ? ꯍꯧꯖꯤꯛ ꯂꯥꯡꯃꯥꯏ ꯅꯥꯃꯨꯡꯂꯤ ꯈꯪꯗ꯭ꯔꯥ? ꯀꯔꯤꯒꯤ ꯅꯪꯅ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯆꯪꯂꯝꯃꯤ? ꯂꯩꯍꯥꯎꯅꯨꯅ ꯁꯠ ꯍꯥꯏ, ꯃꯥꯅ ꯆꯪꯕ ꯅꯠꯇꯦ, ꯑꯩꯅ ꯃꯥꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯕꯅꯤ꯫ ꯈꯩꯅ ꯄꯥꯝꯈ꯭ꯔꯕꯣꯏꯗꯀꯣ ꯄꯥꯈꯪꯁꯦ, ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯀꯔꯤꯒꯤꯗꯤ ꯑꯣꯏꯔꯣꯏ? ꯄꯟꯊꯨꯡꯒꯤ ꯃꯪꯂꯥꯟ ꯃꯥꯡꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯈꯪꯂꯕ꯭ꯔꯣ? ꯀꯜꯂꯛꯄ ꯃꯥꯡꯊꯥ ꯍꯥꯏꯖ ꯁꯥꯕ ꯌꯥꯋꯥꯗꯣ ꯈꯤꯠ ꯇꯥꯖꯅꯤꯡꯗ꯭ꯔꯕꯗꯣ? ꯂꯥꯡꯃꯥꯏ ꯅꯤꯡꯉꯣꯜ ꯅꯪꯅ ꯑꯇꯣꯞꯄ ꯂꯝꯗꯝ ꯑꯃꯗ ꯑꯣꯡꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨꯕꯨ ꯅꯀꯣꯛꯇꯣ ꯀꯔꯤꯕꯨ ꯍꯥꯟꯕ꯭ꯔꯥ? ꯂꯥꯡꯃꯥꯏ ꯅꯤꯡꯉꯣꯜ ꯑꯃꯠꯇꯅ ꯑꯇꯣꯞꯄ ꯂꯝꯗꯝꯗ ꯁꯥꯒꯩ ꯑꯣꯟꯐꯗꯦ ꯍꯥꯏꯕꯁꯦ ꯅꯪꯕꯨ ꯃꯀꯥꯎꯕ꯭ꯔꯅꯦ ꯄꯦꯝꯃ? ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯤ, ꯄꯥꯝꯖꯔꯗꯤ ꯄꯥꯝꯖꯔꯤ꯫ ꯅꯤꯡꯉꯣꯜ ꯀꯥꯒꯤ ꯊꯃꯣꯏꯁꯦ ꯄꯥꯝꯃꯨꯕ ꯀꯣꯂꯣꯏꯅ ꯅꯤꯡꯊꯦꯝꯕ ꯃꯥꯇꯒꯤ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯡꯃꯥꯏ ꯈꯨꯟꯕꯨꯛ ꯄꯨꯝꯕꯅ ꯅꯤꯡꯉꯣꯜꯂꯩꯒꯤ ꯃꯥꯡꯗ ꯂꯥꯈꯥ ꯃꯊꯠ ꯆꯠꯂꯨ꯫ ꯂꯦꯞꯈꯤꯅꯤ ꯑꯩꯗꯤ ꯈꯣꯡꯐꯝꯁꯤ꯫ ꯏ, ꯑꯗꯨꯛ ꯅꯉꯛ ꯍꯥꯏꯒꯠꯄ꯫ ꯈꯦꯗꯦꯟꯅ ꯀꯣꯡꯌꯥꯝꯕꯗ, ꯏꯇꯥꯎ, ꯉꯥꯡꯅꯔꯤꯕ ꯋꯥꯁꯤ ꯂꯥꯡꯐꯩ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯂꯥꯡꯃꯥꯏꯗ ꯆꯪꯂꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨꯅꯤ ꯆꯩꯔꯥꯛ ꯄꯤꯗꯕ ꯌꯥꯗꯦ꯫ ꯃꯍꯥꯛꯄꯨꯅꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕ꯫ ꯃꯁꯤꯗ ꯀꯣꯡꯌꯥꯝꯕꯅ ꯅꯤꯡꯊꯦꯝꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯩꯇꯝꯕ, ꯉꯁꯤꯒꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯊꯥꯕꯤꯔꯒꯦ꯫ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯪ ꯂꯝꯗꯝ ꯑꯁꯣꯝꯗ ꯁꯃꯥꯏ ꯂꯩꯔꯛꯀꯅꯨ꯫ ꯑꯗꯨꯒ ꯂꯩꯍꯥꯎꯅꯨꯒꯤ ꯋꯥꯈꯜ ꯄꯨꯝꯕꯁꯨ ꯈꯨꯗꯛ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯂꯩꯍꯥꯎꯅꯨ ꯑꯩꯗꯒꯤꯅꯤ, ꯀꯣꯡꯌꯥꯝꯕꯒꯤ ꯂꯩꯍꯥꯎꯅꯨ꯫ ꯃꯁꯤꯗ ꯂꯩꯍꯥꯎꯅꯨꯅ ꯁꯥꯎꯅꯤꯡꯅ, ꯍꯦ ꯀꯣꯡꯌꯥꯝꯕ, ꯂꯩꯇꯣꯟꯗ ꯁꯔꯨ ꯄꯥꯟꯗꯦ ꯃꯇꯥꯒꯨꯝ ꯄꯪꯉꯥꯡꯉꯥꯡ ꯄꯪꯁꯛ ꯁꯛꯆꯅꯨ꯫ ꯀꯣꯡꯌꯥꯝꯕꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯦꯝꯅ ꯅꯣꯛꯅꯤꯡꯅ ꯎꯁꯤꯠꯇ ꯃꯇꯧ ꯑꯃꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ, ꯂꯩꯍꯥꯎꯅꯨꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯄ? ꯍꯦꯇꯝꯕ, ꯅꯪꯗꯤ ꯉꯥꯎꯔꯦꯗꯅ, ꯆꯥꯅꯔ ꯅꯪꯗꯤ ꯉꯥꯎꯔꯦ꯫ ꯍꯩ, ꯆꯣꯏꯔꯣ ꯂꯣꯟꯅꯨꯅꯦ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ꯫ ꯅꯪꯕꯨ ꯀꯤꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯊꯥꯒꯗꯕ ꯅꯠꯇꯦ꯫ ꯌꯦꯛꯅ ꯈꯨꯔꯧ ꯂꯤꯁꯤꯡ ꯊꯥꯡꯂꯛꯄꯗ ꯉꯝꯅꯕ ꯃꯥꯌꯣꯛꯅꯒꯤ ꯂꯦꯞꯂꯤꯕ ꯊꯃꯣꯏꯅꯤ꯫ ꯈꯦꯗꯦꯅ, ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯐꯥꯎꯈꯤꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯀꯣꯡꯌꯥꯝꯕꯅ, ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ
madu makanbige haibani usitaba yam hawrubadi mangjage tani leihau nuna nakhoi ani sida kaidauba lakpano chakro chalo ai pema aise langmai asigi masa lairik lairak thanba imungi masani ne nang masi khangdabra khulgi panthong lon singkraba sida baw lamket pakana henchilakle haiduna thawoina thibu laklibani na thaudam thawang luso wangle matam pamudra masi khul hayama tawine khedena kanarei taw khudikta yarosi masi de lehau nuna karigumana khoina mangona khudik tharaba aina kaidaugi yengo asi aina makhoi masel ningai sangdaina bahaurakle kholso adum adum wangkhatnairakle ningthembasu nupa anidugi wangang khonda aduda mapuning hen hen sauninglakle wana sungang narambadagi khutsa yaunairakle kongyamaga khedega makhoi ani sangduna ningthembabu phuri ningthem mahak mathanta oikhibana minilakjakre I thokpu makhai ningthembu phuri madugi tungda kongyambana lehangnugi makhudang paiduna khulomda singduna pukri ningthemba tapna haugalai mikup asida mana nungsibi magi damak thongna phana mayog yabadi ngamkhitri masigi khanbada mahakta sing nungaitre oh nupa ma oibada ise asuk matik chajaba higi mangmaktada aigi lehangnugi kusengbo lamlanba amana paiduna jingduna pukraba ai sibu hingba ngamkhidra mahakna kari khalamani lehangno pemba lehangno pakangai buwarauganuko nongo matang sabakan masigi kulaglaman soidana singgeko mapukningdo yamna nungaitana haugatuna mahak tapna mayumlamda satkre numidang wai adudani khulgi nupi ani khak leirangton hoida laktuna lehaunugi matangda wafam kaya mahairi leirangton nangi nasanupi asina tori mawongse yamni henmali haujik ase langmai namong lihaiba khanglibani masi khangna khangna mahakna khul asida atop lamgi nupa kausinduna unaba masibu karino haibani ise ima isabu ngakpiyo matungda sigumbase amuk hana tawdanaba ai isa nupida kanna haigi fazana haizauko khul pumba saungnarabani adugisu mathakta langmai ningol mahakna atop lamgi nupa amaga khangnariba masi phatte haiba nakhoisu khanglamganida khangjai ise khangna khangna karigi tawri nangna yaduna tawribra nupi amana mung hairei aikhoidi lehaunuse isam sami haina khalluraga aduga mahakti pena singjangbi haibado oiramledana mayau kai sauba yaunarabani nasaisu awang panthong lomda magidamak mi khatnariba laikai wathok oiba soirogoi leirangton soiroi ise imai sabu ngakpiyo mana topa lamgi nupa amaga mari leinabaduda aikhoina thingba nate maduda aikhoina thinglubagi haksu leite adubu asumna tawbasi phatti haiba madi namana sana khoina khanglibani hayeng tungda tekjakti phangani ko kege ningol nangna langmaina sagai olakpada kari tekjak phangki madu khak kawgano ise khoina haibiba pumnabak asumbani nana wakhal tasai ai isabu waraksagi phare matungna sigum wathok ase khak thoalagan ai khoi som saikhragi asumna hairamlaga makhoi satkre leirangton makhoi hairamba wafam aduna mabu hen hen ikaiba haibtu ohelle sauning musupawi sorfuina honduna mamai leiduna imungda prabab sangi masanupi kikata sangduna haire ngasidi kari sare ngasidi mimang thokledana hiptuna leiramba lehaunu mamagi wangang aduda haugalei leirangtona wa makha tai tawno haina kayara haikre masimaktada nangna hanjin hanjin tawba tangise namalu khrabi aibu usitribra ha nama aibu usitribra ima nangni ima bu sopa ikaiba nangna asuk yamna sinba pamli ba sikarigino aina sopa ikaiba nanglaga nang nungaibra hina ngasai nangonda kari hairami kharai thungal wangwa lana sathoklamganu haina hairamkiba natro aduga nangna naronda nupa unaba thokpa nang nupa kayam pambage langmai pakhang amata leitrabra nangmo mamana ngangli saklibasing adu mahak loina tai adubu khumba ngamde mamana ningthembagi wakal thadoknaba kayarak hanjin hanjin haiba tarabasu magi haksang aduda yul haibaduna songliba makai khakhandaba leikraroi sirabasu pamu magi damakta siragani haina lepkrabani
Ahing tanglaw masu tan na lakli. Lehawnu tumba yadraduna mapalangda thoktuna mapalda phamduna wakal khandur laikri. Makhoi kanamatana ai hiningsab asida yagani ningri. Adubaidi chiguma pupanduna thawai haksang animak mapamda sinakri. Matagi oina hinglagi khankri. Yekna kuru asina ma ai thawai anigi marakta asauba pallamana khakhichri. Ai magi matagda chatkidaba yadre. Handak mahak lakpadadi magi matungda ai inkrage. Asumna nongma numit amada Laihawnu lona tumina mayumdagi thokli. Ngasi mahakna thokliba sina mahaksi adum pakhang maral yaida sakhrage haina khankrabani. Ningthembaga unari thamoigi oiba wa kaya masu phongdokna dun hainari. Laihawnuna nunghiknaba matau amada haizai. Ibung aigidabak lepta lepigedab oirabadi ngasi kauba nong asida ningol aigi khusingsi paiduna mongba naral yaida pubiro. Matam asidagi amuk thengthaba thoklabadi nang aigi marakta soidana amakpa masu ama sangthragani. Ningol aidi pamunang asina khaina bakhak ngamjaroi. Mapok asimaki ahanba nungsibasu nangni aroiba nungsibasu nangta oisagi. Ningol isana yazari aibu pubiro. Nupiza oibi mana asumna yawa hairabada pakhang oiba masu mahilaiba ngamjai. Sanawa nungsibi nang natungna hairabanina pakhang oiba isu ngasida nupa thoklagi nangbu putuna satlagi. Matung tarakpa punsida nang aigi marakta thoklagpa apapata pumnamak aina thongna fana mayok yaragi. Isabi asumna mikup asida ningthembana Laihawnugi khuseng paiduna mongma maral yaitamna puduna chatkre. Korong masu malem imamaga haktainakre. Korongna naral waikhra matam adu phawba masa laisabina mongma mayumda hanjilaktabaduda mama oibi magi thamoidi tasengna wazari. Mahak tasengna laitapam khangdre. Numitna pungta tarabasi phawba mahakna yumda hanjilaktribasibo kadai tana mahabu chatkrabasano. Uthokna sulam helidako aigi isana pise asumna tuganu haina kayarak hana haibani. Mama aina haibu wase mana khak laudeba. Hausibu aina kanadano mahabahanglugadaba. Tawpham khangzade mahak masanupiga tinaba kusumgida sattuna amuk hanglui. Bema nata Laihawnudo hausik phawbu yumda halakhawdeni. Mabu kadaidaga satkani haina hairambagi. Ima aidi khangdebo ngasigi oina magaiga unade wari amata sanade. Unade haiba mana tawriba sibu karino. Ima itadubu maga khangnazaba nupadudaga senkiba oira zatlane. Maga khangnazaba haidi ningthemba. Imagi bema nangna sok yamna wakhal theliba sibu karigino. Nama aina ngantana lukhra oihawriba asigi maram nangsu khangliba natra. Masi khangna khangna karigino nangna phatte haiba thabak aduda hena tawriba imabu kari oirasige. Ima hena sukhanjin bihinuda asuk wakhal yaudaba basa mahak poklubadagi ai ngasidi lekha tare ai punsisi pumloi loi. Leirang tondi masanupigidamagta thoine hena mathoi wazari. Aduga somdana Laihawnudu mana ningzaba nungsi panthungdu yaure haina khanbada harauzari. Kaduda ningthemba makhoi ani lei. Aduga anau phizol ama hongbaduda nufet tawna hangsai. Ibong paksabrane aigi phizolse. Yamna paksai angangu sungakta. Ngasidi imitsi pina yenglage. Nang aina mangjarakpa nungsi panthungdo ngasidi thungleko. Ngasidi thungle. Sidagidi nang ai luhonglani. Nangbu aigi nakta lengdan thamlagani. Punsiga wanungaida punna saruk yaminaduna nang ay satminarani. Awaba kaya nang labaso. Nangi thambalman maithongsi yenglaga awabak pumna magkawrgani. Ningthembagi mama sakiton changlaktuna. Hai sak loyeni ima bema imaganya sak punna sarasi. Masanupada yengduna hai hawgatlo. Sak to hana khara saro. Aduga nangi kuratona magi nakta mukta la uhain hairakpani nangsa. Huima bema lao sakhra saurasi. Makhoi ani hawgatli. Sakitona
ꯃꯃꯧ ꯅꯨꯄꯤꯗꯨꯕꯨ ꯌꯦꯡꯁ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯖꯩ꯫ ꯏꯃꯧꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ, ꯏꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯃꯧ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯐꯪꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡ ꯑꯁꯤꯗ ꯂꯦꯟꯅꯒꯦ꯫ ꯏꯃꯧꯗꯤꯅꯦ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤꯗ, ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯃꯠꯇ ꯌꯥꯎꯖꯗꯦ꯫ ꯅꯪꯕꯨ ꯏꯆꯥ ꯅꯤꯉꯣꯜꯃꯛꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ, ꯈꯟꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯂꯣꯏꯅꯕꯅꯤ ꯃꯇꯧꯁꯤꯗ ꯂꯩꯍꯥꯎꯅ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯒꯠꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯧꯕꯤ ꯂꯩꯔꯦꯝꯕꯤ ꯃꯥꯅ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯍꯥꯎꯅꯨ ꯃꯁꯥꯕꯤ ꯃꯥꯒꯤ ꯅꯥꯛꯇ ꯋꯥꯏꯊꯣꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯤꯡꯊꯦꯝꯕꯁꯨ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯤ꯫ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯃꯍꯥꯛ ꯍꯣꯠꯅꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯤ꯫ ꯁꯣꯝꯗ ꯂꯩꯔꯥꯡꯇꯣꯟꯗꯤ ꯍꯦꯟꯅ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯋꯥꯖꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯊꯤꯅ ꯉꯥꯡꯕꯤꯔꯤ꯫ ꯀꯅꯥ ꯑꯃꯅ ꯍꯥꯏꯅꯩ, ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨꯅꯦ, ꯌꯦꯡꯅꯤꯡꯗꯕꯅ꯫ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅ ꯇꯧꯅꯔꯝꯗꯕ ꯊꯕꯛ ꯑꯁꯦ ꯃꯈꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯐꯠꯇꯕ ꯊꯕꯛ ꯑꯁꯤꯗ ꯌꯥꯝꯅ ꯇꯧꯅꯤꯡꯂꯕꯅꯤꯅ ꯍꯌꯦꯡ ꯇꯨꯡꯗ ꯇꯦꯛꯆꯥꯛ ꯐꯪꯂꯒ ꯈꯪꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯂꯝꯀꯦꯠꯄꯤ ꯃꯃꯥ ꯃꯥꯁꯨ ꯂꯝꯀꯦꯠꯂꯨꯕꯒꯤ ꯉꯟꯇꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯍꯧꯋꯤꯗꯅ꯫ ꯑꯁꯨꯃꯥꯏꯅ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯉꯟꯇꯥꯅ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯁꯅꯤ꯫ ꯃꯗꯨꯗꯇ ꯄꯦꯟꯒꯗꯕꯅꯤ꯫ ꯂꯥꯡꯃꯥꯏ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯏꯕꯨꯙꯧ ꯏꯕꯦꯟꯇꯧꯁꯦ ꯃꯇꯤꯛ ꯀꯌꯥꯝ ꯂꯩ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ꯫ ꯍꯥꯏꯅꯗꯨꯅ ꯆꯠꯂꯤ ꯀꯨꯁꯨꯝꯅ ꯃꯃꯥ ꯂꯩꯔꯥꯡꯇꯣꯟꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯍꯥꯏ, ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯒ ꯍꯛꯆꯥꯡꯗꯣ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯂꯅꯤ꯫ ꯆꯥꯛꯊꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯏꯃꯥ, ꯆꯥꯛ ꯈꯔ ꯆꯥꯔꯨꯁꯤ꯫ ꯕꯦꯝꯃ, ꯏꯃꯥ ꯆꯥꯛ ꯆꯥꯅꯤꯡꯗꯦ꯫ ꯏꯃꯥ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯍꯧꯖꯤꯛꯄꯨ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯕꯤꯌꯨ꯫ ꯑꯩꯅ ꯄꯥꯎ ꯇꯥꯕꯗ ꯏꯇꯥꯗꯣ ꯑꯥꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯌꯦ꯫ ꯕꯦꯝꯃ, ꯃꯥꯒꯤ ꯀꯔꯤ ꯄꯥꯎꯗꯤ ꯇꯥꯕ ꯂꯩ꯫ ꯑꯇꯩ ꯊꯣꯏꯗꯣꯛꯄꯗꯤ ꯇꯥꯗꯦ, ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕꯁꯤꯃꯗꯤ ꯇꯥꯕ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯍꯦ ꯇꯥꯏꯕꯪ ꯄꯥꯟꯕꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ, ꯏꯁꯥꯒꯤ ꯃꯔꯥꯏꯕꯛꯇ ꯑꯐꯕꯇ ꯇꯝꯂꯝꯃꯨꯀꯣ꯫ ꯍꯥꯏꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯃꯇꯝ ꯃꯥꯒꯤ ꯌꯥꯋꯣꯜꯅ ꯄꯨꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯕ ꯐꯝꯖꯥꯎꯗ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯍꯥꯎꯅꯨ ꯃꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯔꯛꯂꯤ ꯃꯇꯧ ꯑꯁꯤꯗ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯋꯥꯖꯔꯛꯂꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯒꯤ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯅ ꯆꯠꯄ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ꯫ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯥꯏꯊꯣꯡꯃꯛꯁꯤꯅ ꯂꯩ꯫ ꯅꯤꯡꯊꯦꯝꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯀꯟꯅ ꯂꯥꯏꯌꯦꯡ ꯄꯊꯥꯞ ꯆꯠꯊꯩ, ꯀꯟꯅ ꯂꯩꯀꯠꯅꯩ꯫ ꯆꯕꯥꯟ ꯀꯌꯥ ꯊꯥꯏ, ꯈꯌꯣꯝ ꯀꯌꯥ ꯂꯥꯛꯏ, ꯑꯗꯨꯕꯨ ꯐꯒꯠꯄꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯍꯦꯛ ꯎꯗꯦ꯫ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯥꯏꯖꯩ, ꯏꯁꯥꯕꯤ, ꯅꯪꯒꯤ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯅꯥꯎ ꯑꯩꯗꯤ ꯂꯩꯇꯥꯗ꯭ꯔꯦ꯫ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯃꯛꯁꯤꯜꯂꯕ ꯁꯛꯇꯝꯁꯦ ꯑꯩꯅ ꯀꯔꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ? ꯏꯁꯥꯕꯤ, ꯅꯪꯒꯤ ꯑꯅꯥꯕꯁꯦ ꯑꯃꯨꯛꯇ ꯊꯨꯅ ꯐꯔꯣꯕ꯫ ꯅꯤꯡꯊꯦꯝꯕ ꯃꯥꯒꯤ ꯑꯅꯥꯕꯗꯨ ꯅꯣꯡꯃꯒꯤ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯤ꯫ ꯆꯥꯎꯊꯛꯑꯣ ꯍꯥꯏꯕꯁꯨ ꯑꯅꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ꯫ ꯂꯩꯍꯥꯎꯅꯨꯗꯤ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏ ꯋꯥꯈ꯭ꯔꯦ꯫ ꯁꯈꯤꯇꯣꯟꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯩ꯫ ꯇꯥꯗ, ꯏꯆꯥꯅꯨꯄꯥꯒꯤ ꯑꯅꯥꯕꯁꯦ ꯐꯅꯕ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯏꯆꯥꯒꯤ ꯃꯇꯧꯁꯤ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯧꯁꯤꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯦ꯫ ꯇꯥꯗ, ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯐꯍꯟꯕꯤꯌꯨ꯫ ꯂꯥꯏꯇꯤꯟ ꯐꯖꯅ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯌꯦꯡꯁꯤ, ꯊꯣꯏꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯜꯂꯨꯈꯤꯅꯨꯗ ꯍꯥꯏꯗꯨꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯕ ꯍꯧꯏ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯕ ꯈꯨꯔꯨꯝꯂꯤ, ꯂꯥꯏ ꯇꯥꯏꯕ ꯌꯥꯕ ꯇꯥꯏꯔꯤ, ꯑꯗꯨꯕꯨ ꯐꯒꯠꯄꯒꯤ ꯃꯃꯤꯗꯤ ꯑꯃꯠꯇ ꯍꯦꯛ ꯑꯗꯨꯃꯛ ꯎꯗ꯭ꯔꯤ꯫ ꯂꯩꯍꯥꯎꯅꯨ ꯃꯄꯨꯔꯣꯏꯕꯅ ꯇꯨꯝꯈ꯭ꯔ ꯃꯇꯨꯡꯗ ꯃꯥꯕꯨ ꯌꯦꯡꯅ ꯀꯞꯆꯩ꯫ ꯑꯍꯤꯡ ꯃꯤꯛꯁꯦꯜ ꯀꯌా ꯈꯥꯡꯂꯤ ꯃꯍꯥꯛ, ꯀꯞꯇꯨꯅ ꯑꯍꯤꯡ ꯀꯌꯥ ꯂꯦꯜꯂꯤ꯫ ꯅꯤꯡꯊꯦꯝꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯤ, ꯐꯤꯕꯝ ꯑꯃ ꯇꯥꯗꯈꯩ ꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯋꯥꯅ ꯂꯦꯜꯂꯝꯃꯤ꯫ ꯋꯥ ꯂꯥ ꯉꯥꯡꯕꯒ ꯑꯃꯠꯇ ꯉꯝꯕ ꯅꯠꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯃꯅꯤ, ꯅꯨꯃꯤꯠꯅ ꯆꯞ ꯌꯨꯡꯂꯤ꯫ ꯅꯤꯡꯊꯦꯝꯕ ꯌꯥꯝꯅ ꯋꯥꯅ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯂꯩꯍꯥꯎꯅꯨꯗ ꯌꯦꯡꯖꯩ꯫ ꯃꯆꯤꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯅꯨꯔꯥ, ꯅꯪꯒꯤ ꯌꯥꯝꯆꯦꯠꯅꯤ ꯁꯩꯌꯧꯗ ꯋꯥꯁꯧ ꯇꯝꯂꯝꯂ ꯃꯥꯜꯂꯦ꯫ ꯃꯄꯨꯃꯒꯤ ꯆꯪꯌꯦꯡꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦ꯫ ꯏꯁꯥꯅꯧ ꯂꯩꯍꯥꯎꯅꯨ, ꯀꯧꯒꯦ ꯅꯪꯕꯨ ꯄꯦꯝꯕ ꯂꯩꯍꯥꯎꯅꯨ, ꯅꯗꯣꯝ ꯅꯊꯟꯇ ꯂꯩꯍꯧꯕ ꯇꯥꯔꯤꯗ꯭ꯔꯥ?
हाइरगा मिलु अनिदा पिरांग सिंथरई मदुबु लेहाउना उरदुना साबी इसाबी करिगिनो असुमना कप्पा यादे कपहैदी इसाबी कपकनो ऐ लैरी निंथेंबना हाइजरी चिंगु मागी नोंदमने ताइबंग मियोइबै खोइना थाइदुना चटपा ngamdre माबु सिंगरुबना ngasidi asigum teksak phakle nangbu paraibak tv haibado aina ohelle isano le hawno nang aibudi paroganu ko isabi nang kari su tawroi maibi kana tanari makhoina soidana thuna phagani haina haini kari su tawroi hainai hada pema le hawno leihaw yon masakhi bada leihaw di yolamda manada pamba nupada khudol tawramli madugi khudol aduna ngasidi leihawnu magi punsi lukhrabi haibadu mikup asida oirari thawai mangamak ningthembagi khoidau khadagi sekla onduna paithokre mihul laikhiche mataudre leihawnu thamoi sokna masabi magi thawai yaudraba samu hakjang adubu konduna kapsari isabi kari matau kaubage masibo nasana waiba tanoktuna mafam kaina chaloi haina chingoina kibadaine karigi madubu kaubage nanawaibu kanada sinarambage hayo isabi se haugatlo karigino mista thambal anina wisinduna dumang leiriba nanawaigi inakta amuk talakkuo nang yaw na ay hingmangam loye isabi nang yaw na hingmangam loye isabi ona thoina mahak kapsari nasitada mahak khanglakli singu laigi matik mayai jingu magi sana liklambu thugai rubana magi punsi ngasidi asigumba phibam oiri lehawnu kapsari Palem ima apokpi kasidi nasa isu imagum na laibag tire he chingulay langmay ning tawa masibun nangi karamba changyeng no napamda pamumaga punsilay pulsembiyo haina tattana ni sakibagi mahay asi oira boy aseng wari manachadi wakalna sagatchaduna izabani soikiba lankiba yarubasu ngakbiyo lubadagi luba umanglay amagi satnaliklam kaya malay madusing adubu aikoina kaidongnungda khonggawnaduna chatloidabani masini pema leihawno liman chali magi punsi